Maitai Sanghandanaba Kuki na Leimakhongda Erang Hourakhre Lanjena duna laidiba Maitai IDP Sing Imphal West District ki Leimakhongda laiba masagi mayumda hanjin hanba yananaba Manipur Police na survey tawba changbada Kuki Singna Erang Hourakhre Kuki Singna buffer zone da Maitai pusilakpa yaroi haiduna survey da yauriba Central Force Sing gi matung inaduna akan bawafam kaya manum phongdokre survey adu numidang wairam phawba chathake haire Kuki Zogi MLA yausilakpa ngamdabadagi Central Leadershipga hayang nungthil unaragani Delhi da laidiba MLA sing kanaga unagadawribano haiba fawba khangdri February 2 fawbagi manungda National Capital da thunglanaba khangalakkhrabasu khudakki oina hairakpana Kuki Zogi MLA tara yausilakpa ngamdaba yauna baram oirabasu ngasi nungthil pung 2 da Central Leadershipga NDAgi MLA singa unaragani haina Thaurang Toramba du hayeng nungtil pung 3 da party office ta unaragani Delhi dagi phangba pauna high center gi lusingba singna Manipur gi lengak paibada yauramba MLA pumnamak amata sithadana lakna bakhangal lakiba du yamna tenba matam oibana aeroplane ticket fangnadaba amasung lambi khudongsa daba kaya ama leibadagi maru oina Churasampur district lomda leiba Kuki Zogi MLA khara Delhi da yorakpa ngamdre Makhoi ngasi numidang waram phawbagi manungda yorakpa yai natragana hayeng ayuk thunglaba yai handak MLA mayamgi mifam ama kaurakliba si BJP gi lusingba singna kauba oijaragasu makhoiga kanaga unagadawribano haibadudi ngasi phawba khangba ngamdre MLA singi marakta su khararadi PM ga unaraba yai haibasu yawi aduga MLA kharanadi Union Home Minister Amit Shah ga unaraba yai hainabasu yawi BJP gi National President Nitin Navin amasung BJP gi National General Secretary Organization BL Santos ka unaraba yai hainabasu yawi Manipurda Kanglukki irang thokhraba matungdagi Kuki Jo MLA sing yauraga NDA gi oiba apunba MLA sing center gi lusingba singna amuk fawba kaurakhiba leitri BJP khaktagi oiba MLA sing di tangkak kayarakta Delhi da su Imphal da su unakiba leikre maramaduna handaki asida NDA gi MLA punamak amasung lengak asi sogatpada yauba independent MLA sing fawba Delhi da kaurakliba asigi nunggi oiba wahanthoksi karino haiba chapchana khangba ngamdre adumakpu handaki mifam asina Manipur da government ama linghanba natragana linghandabagi maraibakti lepkadawre government ama semnabagi damakta MLA punamak kauba haibasi irang asi loisinanaba puda thabak tawmino haiba amadi soidana hairagadaba mali lengak sembada yaugani natraga yauroi haiba phurup nama khaktagi yengba wakhalon adudi handaki center gi lusingba sing asina kaya fazana hairakani haiba thajade yanaba ama laklagadi tha asigi tara phawgi manungda popular government ama soidana linglaba yai hairi Sugi status miyam da khanghalu kasar suspension of operation su chanaduna lairibu singna lamdam asigi chingi mafam ayamba sarukta popi thaduna leire sugi oiba chapchaba status ama miyam da khanghalakna ba Indigenous Peoples Forum Manipur na governor da taksinkhre wapam masi Manipur Press Club ta bangtokiba pawmi sing unaba ama da Indigenous Peoples Forum Manipur gi chief advisor Asang Kasana phungdokibani pawgi mifam da mahakna makhata na hai leibak asibu tangdu leitana lainabagidamagta suspension of operation su asi leibak asida chanaki adumakpu leibak asida tangdu leitana leibagi mahu chu chanahanda leiribasing asina lamdam asigi miyamda Wansinduna aki akang pibaga loinana lamdam asigi tinggi mafam kayada popi thabagi thabak chathari asigumba thawong asina lamdam asigi yelhomi oiribasingda aduki matik akaiba pire su chanabagi matam asi haukiba komjali singani kunmanga da loikrabani adumakpu hauzik su asi karamba phibamda leiri haiba miyamda mayek sengna khangdri asigumba chamamnaba kaya asi kokhananaba hauziki sugi status miyamda khanghalu haina mahakna phongdoki Manipur University gi VC na recruitment process to khuzumaju tawbadagi BC gi office thonglan senkre Manipur University gi VC na khuzumaju tawba recruitment process ta mawng tadaba kaya leptana chatharakli haina Kanglei Park Student Association KSN na BC gi office thonglan senkre ngasi nungthil pung
ꯇꯔꯥꯅꯤꯊꯣꯏꯒ ꯃꯤꯅꯤꯠ ꯀꯨꯟꯂꯣꯝ ꯇꯥꯔꯛꯄꯗ KSAꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ BCꯒꯤ ꯑꯣꯐꯤꯁ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯟꯈꯤꯕꯅꯤ꯫ BCꯅ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯅ ꯀꯌꯥ ꯊꯕꯛ ꯆꯠꯊꯔꯛꯄ MU ꯑꯁꯤ ꯂꯩꯈꯥ ꯇꯥꯍꯟꯕꯗ ꯅꯠꯇꯅ ꯑꯁꯣꯏꯕꯁꯤꯡ ꯁꯦꯝꯗꯣꯛꯅꯕ KSAꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕꯁꯨ ꯊꯧꯁꯥꯗꯕꯗꯒꯤ ꯃꯥꯌꯣꯛꯇ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ BCꯒꯤ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯤꯟꯈꯤꯕꯅꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ KSAꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯦꯔꯥꯝ ꯍꯦꯝꯖꯤꯠꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯅꯥꯎꯔꯦꯝ ꯂꯣꯀꯦꯟꯗ꯭ꯔꯅ BCꯒꯤ ꯑꯣꯐꯤꯁ ꯑꯁꯤꯕꯨ ꯃꯁꯥꯒꯤ ꯃꯔꯅꯥꯏꯒꯤ ꯃꯑꯣꯡꯗ ꯇꯧꯅꯤꯡꯕ ꯇꯧꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯋꯥꯕ ꯊꯥꯛꯀꯤ ꯃꯍꯩꯔꯣꯏꯁꯪ ꯑꯁꯤꯕꯨ ꯑꯃꯣꯠꯄ ꯀꯌꯥ ꯆꯠꯊꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯅꯠꯇꯕ ꯁ꯭ꯇꯦꯇ꯭ꯌꯨꯇꯔꯤ ꯄꯣꯁꯠ ꯂꯧꯕ ꯃꯇꯝꯗ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯂꯧꯁꯤꯜꯂꯛꯄ ꯑꯃꯗꯤ ꯍꯟꯗꯛ ꯂꯧꯈꯤꯕ ꯇꯤꯆꯤꯡ ꯑꯃꯁꯨꯡ ꯅꯟ ꯇꯤꯆꯤꯡꯒꯤ ꯄꯣꯁꯠꯁꯤꯡ ꯂꯧꯕꯗ ꯑꯔꯥꯟꯕ ꯀꯌꯥ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯕꯨ ꯀꯔꯞꯁꯟꯒꯤ ꯃꯀꯣꯟ ꯑꯣꯏꯍꯟꯕ BCꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ BC ꯑꯣꯏꯔꯤꯕ ꯅꯥꯎꯔꯦꯝ ꯂꯣꯀꯦꯟꯗ꯭ꯔ ꯑꯁꯤ BCꯒꯤ ꯐꯝꯗꯒꯤ ꯂꯧꯊꯣꯛꯅꯕ KSAꯅ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯑꯀꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯗ ꯅꯤꯄꯥ ꯚꯥꯏꯔꯁ ꯁꯟꯗꯣꯛꯄꯅ ꯑꯦꯁꯤꯌꯥꯗ ꯅꯨꯡꯅꯥꯡꯕ ꯄꯣꯛꯍꯜꯂꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯅꯤꯄꯥ ꯚꯥꯏꯔꯁꯀꯤ ꯀꯦꯁ ꯊꯦꯡꯅꯈꯤꯕꯒ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯏꯅꯥ, ꯊꯥꯏꯂꯦꯟꯗ, ꯏꯟꯗꯣꯅꯦꯁꯤꯌꯥ, ꯅꯦꯄꯥꯜ ꯑꯃꯗꯤ ꯃꯥꯂꯦꯁꯤꯌꯥꯅꯆꯤꯡꯕ ꯑꯦꯁꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯥꯎꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯒꯤ ꯑꯦꯌꯔꯄꯣꯔꯠꯇ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯂꯤ꯫ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯅꯤꯄꯥ ꯚꯥꯏꯔꯁꯀꯤ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯀꯦꯁ 2 ꯊꯦꯡꯅꯈ꯭ꯔꯕꯁꯨ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯅꯛꯅꯔꯨꯕ ꯃꯤꯑꯣꯏ 136ꯀꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯌꯦꯡꯁꯤꯟꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯏꯑꯣꯡ ꯑꯃꯠꯇ ꯎꯠꯊꯣꯛꯇꯕꯅ ꯂꯣꯏꯅꯅ ꯇꯦꯁꯠ ꯇꯧꯕꯗꯁꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯅꯤꯄꯥ ꯚꯥꯏꯔꯁ ꯍꯥꯏꯔꯤꯕ ꯃꯍꯤꯛꯅ ꯑꯣꯏꯍꯜꯂꯛꯄ ꯂꯩꯅꯥ ꯑꯁꯤ ꯁꯥꯗꯒꯤ ꯃꯤꯑꯣꯏꯕꯗ ꯁꯟꯗꯣꯔꯛꯄꯅꯤ꯫ ꯃꯤꯑꯣꯏ ꯑꯃ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯈꯤꯕ ꯉꯝꯃꯤ꯫ ꯃꯍꯤꯛ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 3ꯗꯒꯤꯅ 4ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯏꯑꯣꯡ ꯎꯠꯊꯣꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯆꯌꯣꯜ ꯑꯃꯔꯣꯝ ꯂꯩꯔꯒ ꯂꯥꯏꯑꯣꯡ ꯎꯠꯊꯣꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯚꯥꯏꯔꯁ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯁꯣꯛꯍꯜꯂꯤꯕꯗꯤ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯕꯒꯤ ꯃꯔꯤꯗꯅꯤ꯫ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄꯗ ꯀꯣꯛ ꯆꯤꯛꯄꯒ ꯂꯣꯏꯅꯅ ꯂꯥꯏꯍꯧ ꯍꯧꯔꯛꯏ꯫ ꯐꯤꯚꯝ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯕꯗꯤ ꯕ꯭ꯔꯦꯟꯗ ꯏꯟꯐ꯭ꯂꯦꯃꯦꯁꯟ ꯇꯧꯗꯨꯅ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯈꯟꯕ ꯉꯝꯂꯛꯇꯦ꯫ ꯀꯥ ꯍꯦꯟꯅ ꯐꯤꯚꯝ ꯍꯦꯟꯖꯤꯟꯈ꯭ꯔꯒꯅ ꯃꯤꯑꯣꯏ ꯑꯗꯨ ꯀꯣꯃꯥꯗ ꯂꯩꯍꯟꯈꯤꯕ ꯌꯥꯏ꯫ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯐꯦꯇꯤꯂꯤꯇꯤ ꯔꯦꯠ 90%ꯗꯒꯤꯅ 35 ꯐꯥꯎꯕꯅꯤ꯫ ꯃꯥꯂꯦꯝꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯨꯝꯖꯥ 1939ꯗ ꯃꯂꯦꯁꯤꯌꯥ ꯑꯃꯗꯤ ꯁꯤꯡꯒꯥꯄꯨꯔꯒꯤ ꯑꯣꯛ ꯂꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ 250ꯔꯣꯝ ꯍꯦꯟꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 100 ꯍꯦꯟꯅ ꯁꯤꯈꯤ꯫ ꯀꯨꯝꯖꯥ 2014ꯗ ꯐꯤꯂꯤꯄꯤꯟꯁꯀꯤ ꯁꯥ ꯌꯣꯟꯕ ꯃꯐꯝ ꯑꯃꯗ ꯅꯧꯅ ꯑꯃꯨꯛ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯀꯨꯝꯖꯥ 2001ꯗꯒꯤ ꯍꯧꯅ ꯈꯥ ꯑꯦꯁꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯗ ꯅꯤꯄꯥ ꯚꯥꯏꯔꯁꯀꯤ ꯀꯦꯁ ꯊꯦꯡꯅꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯀꯦꯁ ꯀꯨꯝꯖꯥ 2008ꯗ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯊꯦꯡꯅꯈꯤ꯫ ꯍꯟꯗꯛ ꯏꯅꯧ ꯅꯧꯅ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯔꯛꯈꯤꯕꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔ 2 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈꯤꯕ ꯃꯔꯝꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯂꯧꯅꯔꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯅꯤꯄꯥ ꯚꯥꯏꯔꯁ ꯉꯥꯛꯊꯣꯛꯅꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇ꯭ꯔꯤ꯫ ꯗ꯭ꯔꯒ KG 33ꯀ ꯒ꯭ꯔꯥꯝ 5ꯀ ꯀꯣꯟꯅꯅ ꯐꯥꯈꯤꯕ ꯂꯩꯃꯤꯡꯊꯥꯡ ꯍꯥꯎꯀꯤꯞꯀꯤ ꯕꯦꯜ ꯑꯣꯔꯗꯔ ꯍꯥꯏ ꯀꯣꯔꯠꯅ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯃꯤ ꯐꯥꯕꯒꯤ ꯆꯥꯡ ꯋꯥꯡꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯄꯣꯄꯤ ꯌꯥꯟꯊꯠꯄꯒꯤ ꯊꯕꯛꯁꯤꯡꯁꯨ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯗꯤ ꯄꯣꯄꯤ ꯊꯥꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄꯗꯤ ꯎꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯐꯥꯔꯕ ꯃꯤꯁꯤꯡ ꯑꯗꯨ ꯋꯥꯏꯜ ꯆꯠꯊꯔꯛꯄꯗ ꯂꯥꯏꯅ ꯕꯦꯜꯗ ꯊꯥꯗꯣꯛꯈꯤꯕ ꯑꯃꯗꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯆꯥꯡ ꯍꯟꯊꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯍꯜꯂꯛꯄꯗꯒꯤꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯚꯤꯛꯁꯟ ꯄꯤꯕꯒꯤ ꯆꯥꯡꯗꯤ ꯃꯤ ꯐꯥꯒꯠꯂꯤꯕ ꯆꯥꯡ ꯑꯗꯨꯒ ꯌꯦꯡꯕꯗ ꯍꯟꯊꯅ ꯂꯩꯔꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯎꯠꯂꯤꯕꯗꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯐꯥꯒꯠꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒꯁ ꯑꯦꯟꯗ ꯁꯥꯏꯀꯣꯇ꯭ꯔꯣꯄꯤꯛ ꯁꯕꯁꯇꯦꯟꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯖꯦꯜꯗ ꯊꯝꯕꯒꯤ ꯆꯥꯡꯗꯤ ꯀꯥ ꯍꯦꯟꯅ ꯍꯟꯊꯅ ꯂꯩ ꯑꯃꯗꯤ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯛꯄꯗ ꯊꯦꯡꯊꯕ ꯑꯃꯗꯤ ꯋꯥꯏꯜ ꯆꯠꯊꯕꯗ ꯃꯇꯝ ꯁꯥꯡꯅ ꯆꯪꯕ ꯑꯃꯗꯤ ꯕꯦꯜ ꯄꯤꯕꯒ ꯆꯥꯡ ꯋꯥꯡꯕꯅ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒ ꯊꯤꯡꯅꯕ ꯄꯥꯏꯈꯠꯂꯤꯕ ꯊꯧꯁꯤꯜꯁꯤꯡꯗ ꯈꯨꯔꯧ ꯆꯦꯜꯍꯜꯂꯤ꯫
Manipur Police ki record matung ina Churachampur amadi Kangpokpida mioi kya phagatkhre adubu drug mari lenena case kaya ningthina chairakpibagi changdi handhana lairi Leimakhong haukip kauba mioi ama chaliba chahi asigi January 19 da Churachampur District Police amasung Assam Rifles na Saikot amadi Sugnu lambi ki Kokhon village tagi phagatki mangondagi plastic mayom 38 ta hapa kanini chingnaba polam kilogram 36 ka gram manga phagatki polapsing adu mioi aduna bolero aduda puduna chalamkhibani NDPS ki section 37 ki matungina lalonnabagi changda athingba leiba polam sing puramba mioi da bel piba yadabagi athingba lei mioi adu mathangi nume January 18 da Chief Judicial Magistrate Churachampur gi kota putokpaga lonina nume nipani police custody da remand lauthaki adu moinamak Supreme Court ta chathakiba Mahir Rajesh Sa Bases Maharashtra State ki case ama reference pirakpaga loinana Chief Judicial Magistrate Churachampur na bel pithoki CJM ki kota yi bacherol oina record sing pikhatpham thokpada case adugi investigating officer na silhai oina kota submit tawrakhi maduna maram oiraga belda nanthokhiba yabagi phibam adu lakhibani CJM Churachampur na ben pikhraba matung Manipur lengak nathuba warep ama lawduna High Court of Manipur gi special bench amada criminal review petition ama lankhalakhi kona review petition adu khanaraba matung CJM Churachampur gi bail order adu suspend tawki CJM na bail piraba adu case adu gi oiriba phibam adu yenglaga sumde haina advocate general na pukhalakhi High Court na NDPS Act ki section 37 ki makhada bail piba thingba thamki loinana Mahir Rajesh Saha gi case adu reference matang asida pusilakpa maram chade haina khangalakhi madugi matung inna Leimakhong hauki February 2 fauba police custody da remand pike case adugi makhata ba hearing February 13 ta chatharagani loinana record khudingmak aibo oina lankhatlaknaba sukhanganke High Court na lakhalakliba khongtang adu singthaningai oiba amani adugumba case sing adu ningthina trial chatharabadi maral leiba sing chairakpiba ngamgani maral lei haiba mioi sing adugi mathakta thangalakadaba maru oiba record sing aibo oina pikhalakpa amadi matam chana charge sheet thangatpagi tangai fadaba lei asigumba kaya asi transparent leina chathadabana maram oiraga mioi kya chairak phangdana nanthokkhibagi maram oihali hairi China ahan boyna engine ahum panba taruk suba generation gi fighter jet puthokre China malem gi ahan boyna engine ahum panba sathiba makhl gi taruk suba generation gi fighter jet puthokpada gi America gi losingba sing tumba yana khidre hairi taruk suba generation gi engine ahum panba fighter jet asigi ahan basaktam social media da China na thadorakibani fighter jet asi amuktang thauhan khibana chaurakna kilometer lising Nepal lom paiba ngami loinana malem gi khwaidigi advance oiraba taruk suba generation gi fighter jet makalamani panba yabadi hojik malem gi leibak singda taruk suba fighter jet chanabagi thabak thoram paikhatnarabasu mai pakna puthokpa ngamdana leiribani America gi oina su taruk suba generation gi F47 fighter jet lakliba chahi lisingani kunipan phawbagi manungda puthokpa ngamnaba yamna kanna honaribani haina sufungdokhi Khamenei mayokta chathaba ihauda sikiba mioi 3,000 henkre Iran Ayatollah Ali Khamenei mayokta khongjang jangsilakpada sikiba mioi 3,000 henkre President Masoud Pezeshkian na Erang da laikhidraba mioi 2,940 ki maming phongdokre laikhidraba singki manungda micham amasung security personnel kamarum yauri Pezeshkian gi yathang matung ina Iranian Legal Medicine Organization na laikhidraba singki maming matha phongdorakkibani hojik phawbada laikhidraba mioi 138 gi masak maming chap chana khangba ngamdri haukiba December thaloramdaidagi Iran miyamna akanba khongjang jangsinba haurakhi ahanbada ingtapa democratic oiba maongda khongjang jangsilambadagi hingsa yaroktuna mok leingaki loisang amadi bank ta chingba public property kayamarum amang ata thokhalakhi Iran United States amasung Israel na maram oiraga leibak irang haurakpani haina maral sikhi